ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯉꯁꯤꯗꯤ ꯁꯦꯕꯣꯠꯀ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯆꯥꯎ ꯍꯥꯏꯌꯦꯅ ꯎꯏꯀꯣ ꯑꯗꯒꯤ ꯉꯥ ꯇꯨꯡꯍꯟꯕꯤ ꯉꯥ ꯑꯩꯈꯣꯏ ꯉꯧꯕ ꯆꯥꯃꯦꯠ ꯀꯣꯠꯅꯉꯥꯏ ꯇꯨꯡꯍꯟꯕꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯩ ꯐꯥꯏꯅꯤ ꯉꯁꯤ ꯆꯥꯍꯧꯔꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ ꯎꯃꯣꯔꯣꯛꯇꯤ ꯈꯔ ꯍꯥꯞꯈꯤꯕꯅꯤ ꯎꯃꯣꯔꯣꯛ 2ꯔ 3ꯔ ꯍꯥꯞꯈꯤꯕꯅꯤ ꯁꯥꯗꯧ ꯃꯥꯜꯂꯦ ꯌꯥꯎꯔꯦ ꯍꯥꯏꯕꯒ ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯑꯩ ꯏꯁꯥꯅ ꯂꯣꯟꯖꯕꯅꯤ ꯍꯥꯎꯋꯤ ꯉꯥ ꯍꯥꯎꯋꯤ ꯌꯥꯝ ꯄꯛꯅꯩ ꯁꯨꯃꯥꯏꯅ ꯁꯦꯕꯣꯠ ꯏꯔꯣꯟꯕꯒ ꯉꯥ ꯉꯧꯕꯁꯦ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯉꯥꯔꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯀꯩꯅꯣ ꯆꯥꯏꯗꯅ ꯁꯦꯕꯣꯠ ꯂꯤꯃꯥꯟꯃꯤ ꯆꯥꯏꯅ ꯃꯤ ꯈꯔ ꯈꯪꯗꯕ ꯌꯥꯎꯕꯒꯤ ꯁꯦꯕꯣꯠ ꯃꯥꯟꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯣ ꯁꯦꯕꯣꯠ ꯅꯠꯇꯦ ꯁꯦꯕꯣꯠ ꯂꯤꯃꯥꯟꯃꯤꯅꯦꯕꯀꯣ ꯆꯥꯃꯦꯠ ꯀꯣꯠꯄ ꯌꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯆꯥꯕꯁꯨ ꯐꯩ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯤꯡꯅ ꯆꯥꯕꯗꯣ ꯃꯀꯨ ꯑꯉꯧꯕ ꯆꯠꯄꯗꯨꯅꯤꯅ ꯃꯔꯤ ꯈꯔ ꯈꯦꯠꯇꯣꯛꯑꯦꯗꯅ ꯊꯥꯡꯅ ꯑꯗꯨꯒ ꯆꯥꯝꯊꯣꯛꯑꯒ ꯀꯛꯑꯒ ꯑꯃꯦꯠꯄꯒꯨꯝꯕꯗ ꯀꯣꯠꯂ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯁꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯍꯥꯟꯅ ꯈꯪꯗꯦ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦ ꯐꯁꯨ ꯐꯕ ꯍꯛꯆꯥꯡꯒꯤ ꯉꯥꯁꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯏꯟ ꯊꯥꯔ ꯐꯥꯔꯤꯅꯤ ꯏꯟ ꯊꯥꯔꯒꯔ ꯀꯔꯤ ꯊꯥꯔꯒꯅꯣ ꯏꯟ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯩ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯉꯥ ꯃꯔꯨꯁꯦ ꯑꯩ ꯁꯤꯒꯤ ꯀꯦꯃꯦꯔꯥ ꯁꯦꯠꯇꯤꯡꯁꯤꯒꯤ ꯃꯑꯣꯡꯁꯦ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤꯀꯣ ꯀꯃꯦꯟꯇ ꯈꯪꯍꯜꯂꯣ ꯁꯤꯅ ꯈꯔ ꯅꯛꯁꯟꯕꯒꯨꯝ ꯇꯧꯏ ꯑꯩ ꯃꯣꯠꯇ ꯄꯣꯡꯉꯥꯏ ꯆꯥꯃꯦꯠ ꯀꯣꯠꯄꯁꯨ ꯍꯥꯎꯋꯦ
ꯉꯥ ꯃꯀꯣꯛꯀꯤ ꯍꯜꯂꯒ ꯃꯇꯣꯡ ꯆꯥꯕꯗꯤ ꯈꯔ ꯍꯩꯕ ꯋꯥꯠꯂꯦ 우물로 살진그래 살 얼굴이 살리 엄청 맛동 한 개 해봐 맛동 한 개 하면 소리 그래 시원하게 마루 먹고 cái này mà nung lột thuộc phải hay tiệt không mà em hay vậy nè mà cuộc gì không ai chàng này thăm rồi mà cuộc 마담기 인창 thôi 세봇 당징 렌렌 SEBOT chỉ dựa khối im được pan bạ 세봇 장안 남빈 SEBOT jangan ngambil kowe mayam nung siba SEBOT itu makan lagi mal 이거 뭐지? 꽃 애들 나서 많이 나? 아이고 당진이 꽃은 찍지 찍도 봉감 되지 않아 당진말 놈이야 하는 집은 야망 띠기 할 수는 없어 난 비노 찍고 야ದ್ರೆ 아이 빨리 도가래 아이 찍고 하이tre 아이 야 파버스 야 동마 아이 마루지 아로게 당진 마루고 찍고 야ದ್ರೆ 하지기 판 종기거든
ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯔꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯏ ꯊꯥꯡꯖꯤꯡ ꯆꯤꯛꯀꯥꯟꯗ ꯃꯥꯏ ꯌꯥꯃꯥꯡ ꯆꯣꯡꯊꯣꯛꯈ꯭ꯔꯦꯌꯦ ꯇꯦꯛꯑꯒ ꯑꯗꯣ ꯊꯥꯡꯖꯤꯡꯕꯨ ꯌꯥꯃꯥꯡꯅ ꯆꯤꯛꯅꯕ꯭ꯔꯣꯕ ꯃꯌꯥꯝ ꯆꯤꯛꯄ ꯌꯥꯎꯕ꯭ꯔꯣ ꯑꯗꯨ ꯑꯩ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯄꯤꯔꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥ ꯃꯥꯏ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯦ ꯏꯆꯥ ꯔꯦꯕꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯂꯣꯟꯗꯣ ꯈꯣꯏꯅ ꯍꯥꯏꯅꯦ ꯑꯩꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯆꯝꯅ ꯆꯥꯁꯤ ꯏꯆꯥꯁꯤꯡ ꯆꯝꯅ ꯍꯤꯡꯁꯤ ꯆꯝꯅ ꯂꯩꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯕꯥꯏ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ